कोरोनादगी ngakthoknaba coating puthokre Bengaluru-gi Jawaharlal Nehru Center for Advanced Scientific Research ta corona amadi influenza sandorakpa chamada chama thingba amadi hatpa ngamba hidak mahi ama puthokre hairiba hidak mahi asi mask gown gloves amadi face shield da coating tawduna sijinnagadabani research center asigi maruoiba thaupuba professor Jayanta Haldar na phongdokibada hidak mahi asi ising ethanol methanol amasung chloroform da tinba ngami P plastic PVC polyurethane amasung polystyrene na saba posaksing sijinadringai mamangda amuktang coating tahogodabani test tawba matamda coating tawraba polamsing asida minute 30 gi manungda virus asi siva thengnakhi loina na hidak asi test tawba matamda bacteria amasung fungus fawa hatokpa ngamkhi hairi loina na hojik malemgi leva kayada khongjel yangna sandorakliba tamthiraba laina laichad asigi epicenter oi haina khangnariba Wuhan da numit 73 gi lockdown loikiduna Wuhan dagi sathok jasin tongnare malem gi oina sandoki ba mioi masing lak tara mari ga lising kuntra ga chani ga mongdra ga nipani siki ba mioi masing na lising marfuni to ga chama ga kuntra amadi recover tawkibana lak ahum ga lising amaga chama ga mongdra ga taruk sukre coronavirus laichat asina ihan hana sandorki ba Chinese city Wuhan da sathar kiba numit 73 ni gi oiba lockdown ngasi lotion khiduna mioi lising kaya na harau nuai ba phongdok tuna city adu thadok tuna satna khre mamanga isik chik na leiramba train amasung bus station sing mioi million 13 rom leiba city adu dagi pak sena satok kasin tongna passenger kharadi hazmat suit setna China na January thagi atheng basarukta Wuhan city bu sil tawduna virus adu sandokpa thingna bhona rakhi Wuhan da virus adu na mioi lising yang rom da sandokiduna mioi lising ani ga chawma rom siki madu China da virus adu na maram oiduna siki ba mioi singi cha da marifugi changni haina official figure singi matung ina khangbangam ki haukiba numit kharani gi manungda mamang da leiramba thing basing komthorakhi haukiba numit kunga mathoini gi manungda Hubei province ki konung adu da confirm case ahum khak leiki hairi Mioi kayana lockdown gi matam loikibada harau nungai ba phongdokhi Mioi kayana Wuhan thadok narwasu awang thangba province Heilongjiang da mapan dagi pusilakpa case kun ga manga laiki case sing adudi Russia dagi changlakpa mioi singnani Heilongjiang gi Suifenhe city da chathok chasin tawbada thingba thamduna Wuhan da sathagi ba thawong adumak chathakhi resident singna makoina leiriba maphamda hendoktana leigadabani Imung manunggi mioi amana numit humni gi manungda amukhak pot chai leiwa chatlaga numit adumakta da hanjilakadabani haina state na chalaiba CCTV na phongdorakhi China na akan mamawongda screening gi protocol singak tuna leiwak adugi manungda amuk hana laichat adu sandorakpa thingna bak mai kaida migyeng thamlakli madugi maramdi virus carrier singda laichat adugi laiwong sing amatta udabaga loinana mirai baktagi sangsilakpa mioi singda virus adu paglakpa yawi loinana to papaw amana malemgi ani subalanjawdagi khwaidagi akanba thorang chatharakli United States ta coronavirus ki casing yamna hengalakpagi marakta malengi oina COVID-19 ki casing million ama henkre madugi manungda lakh mari di America dagi ni malengi mapam kayada leiriba mioi lising marifuna COVID-19 na maram oiduna sikre sandorakliba longna ganba laina asina malengi luchingba UK gi Prime Minister Boris Johnson fawba lena thadoktre Italy, Spain, France, Germany dasu coronavirus ki case sing amadi mi sibagi sang hengalakpaga loinana akan mamongda lanthengnari US ta New York City na malemgi manungda khwaidagi masing yamna COVID-19 sandokpa mapham oide Spain da haukiba numit mangani gi manungda ahan boina ngarang fawbada mioi chatret kan impum doi sikre apunba case lak amaga lising nempu ga chawga ga tara amadi sikiba masingna lising tara humdoi ga chatret maudraga nipan oide haukiba pung kun mari gi manungda Germany da laichat aduna sandokpagi case masing lising mari ga ahum oiduna punna case masing lak amaga lising ahum ga chani ga kunipan sukre leibak aduda sikibagi masingna lising amaga chanipan humpu mathoini British Prime Minister Boris Johnson ngarang fawda anirak suba numit oina intensive care da laiki mahaki foreign minister na government ki thogdang pumnamak lusingduna leiri Cabinet Minister Michael Gove na pankibada makoigi imungda mioi ama COVID-19 gi layong leirakpadagi masamak isolate tawduna leiri haiki Malemgi ani subalanjaw gi matungda Swiss Army gi mioi masing yamna kokhotpa matam asi handakna oiri Lanmi lising kaya kokhotuna health workers sing amadi berek ta fajinduna thamliba mioi cha kayabu mateng pangna nabak thajin khre France ta coronavirus ki infection na maram oiduna sikiba mioi masing lising tara hen khre Malemgi manungda laichat aduna khwaidagi masing yamna siba mari suba laibak oiri New York ta patient kaya hospitalized tawrakibaga loinana laibak aduda laiba case masing lak ahumga lising humudra mariga chahumga kunga mapan sukre amadi sikiba masingna lising taraga nithoiga humpuga mari oiri marak asida US President Donald Trump na WHO da China gi michangchang duna wangang le maram aduna mahangna agency adu da thadaba US ki funding thingjingani haikre COVID-19 na African American singbu hatkibagi masingna USA da sikiba mioi masingi khwaidagi yamba oiri